मरोइबा पाव गवर्नमेंट की थबक तौरिबा एम्प्लॉयीज सिंगना मियाम गे अपाम बसिंग फंगहन्नबा अंगम थाकता होनगदबनी हाइना चीफ मिनिस्टर नोंथोंबम बिरेन फोंदोखरे नमदी मरी सुबा असम रेजिमेंट की हबिलदार अमा सखंगदबा सिंगना नोंगोइना काप्तन हालमले खुरुमजरी मिरेंग ताबिरबा सिंह बताराम नोक्सरी पाव संदोकना पिजरी गवर्नमेंट की थबक तौरिबा एम्प्लॉयीज सिंगना मियाम गे अपाम बसिंग फंगहन्नबा अंगम थाकता होनगदबनी हाइना चीफ मिनिस्टर नोंथोंबम बिरेन फोंदोखरे वाफम असी था अमगी तांग 10 खुदिंगदा चिंगी इचिल इनाउ सिंह उनबगी नुमित ngasi सीएम सेक्रेटरीता पांगथोकपा थौरमदा चीफ मिनिस्टर ना फोंदोखिबनी अयुक पुंग 9 दगी हौना चिंगी डिस्ट्रिक्ट सिंगदगी लाकपा लुचिंगबा सिंह मिचम मियामना मखोई मखोईगी अनिंगबा अपामबा गवर्नमेंटना तौहनिंग थबक थौरम कया पुखतखी चीफ मिनिस्टर एन बिरेना मियामगी वकत कया ताबदा पुनिंगदा अवाबा मु ओये लमदमसी अवाटपगी अवाटपा ngakta ngaire मरमदुना चिंगी डिस्ट्रिक्ट सिंग थबक तौरिबा गवर्नमेंट की एम्प्लॉयीज सिंगना पुक्चेल सिंगना मियामगी दमक थबक तौबिउ सेनापति डिस्ट्रिक्ट तगी इमुंग अमगी मियोई निपान लेबगी मनुंगदा मियोई मरी ममित उदबा अमना डिफरेंटली एबल ओइरबा इमुंग असगी अवाबा उबदा मरी लेनाबा सोशल वेलफेयर डिपार्टमेंट ता पीबा याबा मतेंग पीननबा खंगनख्रे महाकी माइकैदगी लुपा लिसिंग मंगा पीख्रे मियांगी उनबगी तंजा फंगदुना मियांगी वकत तादुना थबक लोखतपा ngamba asi नुंगाइबा फावी मियांगी अपामबगी मतुंग इना उनबगी नुमित asi मखा सथखिगनी हाइखी अमरोमदा पौमी सिंह हंगबा वहंगदा हंदक नोंग लेप्तना चुबदगी नेशनल हाईवे अनीदा चिंगनिंग खाइबा याविबा असिगी मतागदा पल्लदुना चीफ मिनिस्टर ना इम्फाल दिमापुर लंबी सेमबदा मतम चंगदबना इम्फाल जिरी लंबीदा पोट पुबा गाड़ी सिंह लाकनबा खंगनख्रे जिरी लंबी की ngarang namthakiba saruk adu highway asibu pairiba company amadi state PWD na athuba matamda chatpa yana ba semjin ba hauri haiki nangi pairiba department du da fajana concentrate tawrkanda madugi darkar leba praja singi mafam du da noina mate khragadang mating pibada khragai di sap tawbung amne ba aikoi gi sidi nangai tawrmisi ayam bana tawrisi sport yogda ba haidar needy people the pochi yogda raga scheme ni paksen da semba फंदी पंगाई दकाई थोपा अदुगा तसेंगना थुंगदबा प्रजा सिंगदु यौदबदौना इंगोंदा फील तवे तिंगी लमदा लंबी कनेक्टिविटी से उखरुल मरोइना तमेंगलोंग के एरिया दा हुजिक लाइसे तौसेम एरिया दा अखोई की प्रोडक्ट के लोई मपान पुथोक लेरे नागालैंड लोमदा फावर काना असम लोम फावर काना मणिपुर की लेंगमई मसानी लामी दो मैथेलोन खंगरे हिंदी गांगे मरम अखोई की प्रेजेंस आदा लेत्रे कोई गवर्नमेंट की मशीनरी सिंगी प्रेजेंस पुलिस की फॉरेस्ट की प्रेजेंस आदा लेत्रे आदा पोट अखोई दगी थोए पुथोकना सोमदा पुथोकरे रेवेन्यू जो कागरे पोट सुकाना करे अन सुकुम मयाम से हुजिकी पब्लिक सिगे उनरकांदा अखोई द मदुगी फीडबैक मयाम अमा लैरकांदा अखोई जो गवर्नमेंट दसु मसिना सुमथोकनबगी अदुगा मफम जाना मरम जाना एक तंगनबगी खुदोंसाबदो अखोई द पी चांदेल की मोल्टो पोस्ट लेबा मरी शुबा आसाम रेजिमेंट हबिलदार ओइबा मियोई अमा सखंगदबा सिंगना नोंगमैना काप्तन हालमले लेखिद्रबा मियोई असिगी ममिंग मोयांगथेम हेराचंद्र चही 38 अपोप लेखिद्रबा चौभल मोयांग खुनौ खोंनांग मखोंदगिनी महाकी असी बहसा ngasi बिष्णुपुर पुलिस स्टेशन की मनुंग सन लेबा क्वासिफाई नसौगलोना बा हाई कैनल लतादुना लेरबा थिंगरखिबनी महाकी मकोक्ता नोंगमैना कापगी दाखफम अमा लेरमी फोरेंसिक साइंस के एक्सपर्ट सिंह यावना बिष्णुपुर पुलिस की ओसी राजू खान लुसिंगबा कांगबु अमना पोस्टमार्टम की दमक लोखतख्रे महाकु कनाना हलमबनो हाइबा हौजि फाव खंगब ngamdri PHED मिनिस्टर डीखो अमसुंग पासोई केंद्रदा नेशनल पीपल्स पार्टी की मिरेप ओइखिबा चुंखाम बिजोइना केंद्र सिगी मनुंगद लेरिबा वाटर सप्लाई स्कीम सिंगी फिबम यंगसिनख्रे घरी मखा लेकाई वाटर सप्लाई स्कीम चंगांग गई मनिंग वाटर रिजर्वर की फिबम यंगसिलबा मतुंग चुंखाम बिजोइना केंद्र सिगी मनुंगद लेरिबा अयाम्बा मियाम नंगसी फावबा थकनबा तोटी इसिंग निंगथिना फंगद्री वाटर सप्लाई स्कीम अयाम्बा मथौ निंगथिना तौबा ngamdaba लेरिबा रिजर्वर सिंग असिना मियोई खुदिमक थकनबा इसिंग पीबा ngamdabagi अवाबा मायोकनरी फिबम असिदा स्कीम सिंग असि यंगसिनदुना मियाम द इसिंग पीननबगी पांदमदा मिनिस्टर दा हाइजदुना हथेंगना यंगसिन हनबनी हाइखे मिनिस्टर दिखोना
मणिपुर की मफम खुदिमक्ता थकनबा फबा इसिंग मिपुम खुदिमक्ता फंगहनबा डिपार्टमेंट ना अकन थबक पाइखटपा हौरे घरी मखा लेकाय अमसुंग चंगांगई मनिंग वाटर रिजर्वर असि नौना सेमकटनबा चही एसटी प्लान दा हापले अरिबा पाइप सिंग असिसु सिंदोकनबा थौरांग लेरे हाइखी and then we are doing our best. Our department is doing our best. We are not publishing about our achievements of the department. We are supplying water, drinking water to everywhere, but there is no precision. So you should also appreciate us. So my department, they are doing. Our engineers are really doing. And see, you can see the photos also. They are carrying water by boat, also supplying to the villages. So we are also doing our best. We are also so concerned. We are praying for our people, and this is my concern. मोरे हॉस्पिटल की अवाट नर्स मापन ग्रेड 4 कुनमाथोई गवर्नमेंट हंदक नौना थारखिबा अस्तिगी लेफम लेतबना अवाबा मायोकनरी हाइरी हॉस्पिटल अस्तिगी मिंगदा क्वार्टर टरेट लेरिबा अस्ति हाना लेरिबा स्टाफ सिंगी लेफम फावबा कोनदबना लनाई ओइना भाड़ा लौरगा लेबा यावरी नौना लाखलिबा स्टाफ सिंग हॉस्पिटल की अहांग मकादा मखोई मरी मंगा पुन लेबदगी खुदोंग सादब मायोकनरी हाइना नर्सिंग न फुंगदोगली वाद अमदा खाजिलगा अखोई मसेन नी मरी मंगा पुंजलगा अखोई लेरे इवन वॉशरूम करी करा मयाम अमसु पेशेंट गा अदुम पुल्ले इसिंग मई कइगासु नुंगाइते हॉस्पिटल अस्तिगी एमओ इंचार्ज डॉक्टर विक्रम सिन्हा स्टाफ सिंगी लेफम लेतबगी अवाबा असि मरी लेनाबा अथॉरिटी न मिडियंग चंगहनिंग हाइरी अखोगी गवर्नमेंट ना चानबिदुना हुजिक नर्स की अदुगा ग्रेड 4 की अवार्ड पदुई मेंशन बिरे हंदक नर्स मापन अदुगा ग्रेड 4 कुनमाथोई मुक थाजले अदुबु मोइगी लेबम जे लेतबना अवाबा मायोकनरे मसी मरी लेनबा अथॉरिटी न खरा थुना यंगजनिंगी लीला की आर्टिस्ट सिंह अना अयेक थोलक्पा खुदोंग सादब मतमदा तेंबांग पीननबा गवर्नमेंट की चटना कांगोन थमननबा होनरगनी हाइना आर्ट एंड कल्चर की कमिश्नर एम लक्ष्मी कुमार फोंदोखरे ngasi sumang kumhai gi maming leiraba artist kairaw rajenda tengbang pibagi thoramda wafam asi phongdokhibani thoramadu art and culture gi director dr k sushila manipur state sumang lila council gi lifetime secretary sograk pam hemant susaruk yakhi rajen gi loina bi kanan balana government ki maikai degi mapuroibagi awaba ubirakpana nongmani soidana phambak thakta kahan khigani haiba imung manung gi wasak ngak pangamhalagani haikhi director sushila na ममिंग लेरबा आर्टिस्ट अमना होगत कांखत ngमदना लेरिबा असि पुनिंग थोगत पोइना स्टेट कला की माइकाई दिगि लुपा लिसिंग तरा कमिश्नर की माइकाई दिगि लुपा लिसिंग तरा की तेंबांग पीबनी कमिश्नर लक्ष्मी कुमारना लीला की आर्टिस्ट सिंगना खुनाइबु ममाई सुमलगा सत्पदा अचौबा थौदांग लौरी हाना लेरमद्रबसु आर्टिस्ट सिंगना अवाबा तारकपा मतमदा तेंबांग पीननबा थौसिलमा थमननबा मिनिस्टर दा तक्सिलगनि हाइखि कार माइगई बोस अदि इसागी लनाइगी बिहाफ तक सुहाय तारे लाकनिंगबसु कुइरम सु तांजाम सादना अना हनिंगबसु कुइरबनि हाइताय अदुने दुगा अदु मरुएना मु आर्टिस्ट याम फाव आर्टिस्ट मोरमना आर्टिस्ट मगे मफम दो कोइना डिपार्टमेंट साइतगी करी तो हुई आगे तो हानगी पॉलिसी लेरमद्रगसु नहुन नमु येंजनगे हाइबसे द यारे मकै दो हुसु कैनोम कैनोम तोगे न खोइगे अदुगी कैनोम दि ले हाइतार ऑब्जेक्टिव हम दि ले हाइतार हाइबे याय अखोइ नो जिक ताथोक तासिन तोरगा करी मोंगदा तोगु यागे कैगिनोदा आर्टिस्ट जो अखोइ याम मरु एबा सोसाइटी द कंट्रीब्यूशन पीबा दुमबा अखोइ कर हाइतार इंडिविजुअल होइना दि ग्रुप होइना दुमान तोगनेना अखोइ सोसाइटी द दमते द खोइ गवर्नमेंट सु कैनोम क्रेडिट तोगम थोय जैसु फील तोय मणिपुर दांगा की अवाट पर लेरिबा असि मेंखतना बहोना बगल लोइनाना ममांगै दगी लेरकलबा लमदम असि nga sing yokhalasi haina PDA की चेयरमैन टी रोबिंद्रो न फोंदोखरे फिशरी डिपार्टमेंट सिंधुना लमफेल दा लेबा डायरेक्टोरेट ऑफिस ता पांथोखिबा 38 लाख सुबा ngami singi numit thoramda wafam asi फोंदोखिबनी थोरमदुदा फिशरी डायरेक्टर डेविड के शिमरे स्टैटिस्टिक्स की डायरेक्टर पी कामई फिशरी के एडिशनल डायरेक्टर ई सोलोचना जॉइंट डायरेक्टर एच बीरमनी सुसरुक याखी ममांग चहिगी nga पुथोकपगी कंपटीशन दा अहान मना फंखरबा थांगदगी टी रघुदा लुपा लाख अमगी मना लमदम असिगी nga मसिंग यामना पुथोखिबा कैरेन फाबीदगी एच रबीदा लुपा लिसिंग कुनगी मना पीदुना पुनिंग थोगतखी फिशरीज डायरेक्टर डेविड के सिमरेना मास्टर प्लान अमा सेमदना वाटलिबा nga gi पोथोक असि मेंखनबु होनरी nga gi चिंजाक मपानदगी मिपाल तांगलिबा असिसु कोखनना बा थौरांग पाइखतली मणिपुर दा nga gi पोथोक पुथोकपा वाटलिबा असि मरुएबा मरमदी ngami singna karam banga yokani haiba mamutana khangdabanani haiki PJ gi chairman T Robindro na leibak ama chawkhatna bo honabada longmi singgi achoba thodang lei kanagumba singna longmi singbu thawoina lobidaba asi aran ba wakhalon oigani ngami singna matam matam gi technology sing khangjin drabadi nga gi chang wangna puthokpada apan ba oigani manipur gi ngami singgi pungning thogatpa oina mahaki tha amagi tolopsu
ngami singidama kathok lagani haiki we farmers are the owners akoi Manipuri akoi farmers ko yogana kana apne himmo ko boyo khali ba mangla akoi single ba policy ko ma akoi farmers ko yogana farmers le ko tamo puna fero ai bas ko sina ko khalla da ta ko ni susi ya bi kai ke mo kana suru bari ina mo suru bari kai ina kana gani kai ina mo kana gani ya bi kai ko ko ai mo thamo to lo se ai ne emile ko ni hek ko ma kai ha mi to ya na ki ti ko ba mo da isina ko da to Moirang Municipal Council ki ichaw nang laba mafam sing kege Moirang Kendra apun balub na yengsin kre isaw na sokhal laba kokilbon mamangi ngayok farm sing lingba loira ba lofam sing yauna relief camp ta changja pham lori ba sing yengsin ki government ki maikai dagi athuba matamda mateng pibina ba lomi sing na phungdokli lupa ngapigani lupa sigi president Surjit Kumar Khuman na handa ki ichaw asi Moirangi oina chahi yangkhairong gi mamang da thokhiba ichaw dagi hena sathiba ichaw ama oiri Moirang lamkhai Moirang bazar amadi khara tongba mafam singdana khudakta sawrakpa ichaw amaromdana akutpa lokta khongbanda taba khul singda lokta ki imai wangkhalakpadagi ichaw gi awaba mayok nabani relief camp singda cheng hawai kaya yelabasu nongmagi suraga sajaba mingondagi sel puduna law uba ngayokpa sing awaba oire hiramasida government ki maikaidagi migyeng changhaningi ichaw asigi ngakthoknaba thabak paikhat haningi haiki hariba nga gi farm sing amadi labuk sing si amuk hinglakani habagi thajabatu leitre masida government gi maikaidagi farm amadi nga amadi lantumang ramayam si masigi making pangba yaba pibi yaba khara pibi ragadi leitalagi awaba singsta government leibigi nuwaijabatu phangani hare lawje Lakadoriba class 10 amadi 12 ki exam da Khetrigaon Kendra dagi position loba mahiroi puthoknaba akhanaba class piba hauragani haina mahut ki parliamentary secretary su oiriba Kendra sigi MLA Nahakpam Indrajit na phongdokre ngasi Kendra sigi manungda leiriba high school mari da class 10 tamliba mahiroi singda lemna larik yenthokpagi thoromda wafam masi mahangna phongdokhibani Iril Bung High School Top Dusara High School Porompat Sabal Laikai amadi Imphal Morning High School da MLA na haktheng na satuna mahiroi singi awar apa sing hangki and Indrajit na government ki school singda mahi tamlaga textbook laitrabadi karam na mai pakani mahiroi sing school chang nai na kaduna mathangi exam da Kendra asidagi position loba ngamna bu khonasi oza sing nasu mahiroi singi damak kan hona biu mahaki maikai dagi su awar apa sing pangna bu hona gani haiki school leiraga ju leitaba chatra ngatu oibanina jagi leijadaba khodoba chatra ngatu oibanina larik po leingam daba ngatu oirami ai Kendra jida maramadunani government school dagi larik afaba chatra putopa ngamdri jebje ai ahamada thamjaningi adubu hojiti akhoi leirabanina ai Khetrigaon Kendra jida afaba chatra putoktuna awala pa kudimak aina ngamingai mengkhatkani habisi ai thajabani habisi aina appeal tawjeri Iril Bung High School ki class 10 tamlibi mahiroi amana Kendra asigi MLA na lokhalak liba khongthang asi apenba phongdok pagaloinana thawai yaw na honaning bagi apamba pokhale lakadoriba exam da kan na honaduna mai pak na bo honagani haiki koi school si fencing torok pajam nungai bench ka johana diang wala me hojikti sarna oibi bidagi loima mengkhal pangam jai tarik awat pa pibirak pa sayam nungai koi da awat pa leramba do dum ya sarna coaching tawbini hai si tawbiradi akhoi yamna kano mark wang na phangni thajai United Clubs of IMC Ward number 4 Uripokna Tarelak Suba Meritorious Award yenthopagi thorom lining tho ising tribal laibungda ngarang pangthokre thorom maduda Deputy CM Y Joy Kumar United Clubs IMC Ward number 4 ki convener KH Tarun Kumar amasung club singi president sing sarup yakhi Deputy Chief Minister Y Joy Kumar na matam amada chanabi ama oina doctor engineer khakta mahiroi singna midyeng thamnarami adubu hawjikti awonba kaya lakliba si yenglaga mapung phaba khunai ama lehenba ngamnanaba midyeng changbu matam oiri haiki yengu tagidi society wa chokpa targeti society to khwaidigi maximum contribution pi production puthokpa productivity henba adugi puthokpa ngamba adugumba kharoni in other words ngasai paramar satwa satri mapandadi ngasi sim sabse examination thabda hawai yade adugi moda moi atopa moi thomba moi ne mo kana to boiba rective boiba adu moi ne na machine na society ki phagini ba adu me chano me am su leite belete
Youth Organization Khagempali na handak chahigi Board Council amasung CBSE na lawba class 10 amadi 12 exam da sada humpugi mathakta mark fanglakpa mahiroi sing manamathum piduna pungning thogatkhre Khagempali lai mayum mandata pangthokhiba thoram maduda Manipur Sahitya Parishad ki President Thoiding Jam Tombi Organization asigi President Nongthongbam Bipin DM College of Science ta oza oiramba Maisnam Zoide Organization asigi hanagi President Kangjam Tomba RIMS की Forensic Department की Head Dr. Thoiding Jam Bijoy Susaruk Yaki Thoiding Jam Tombina Hauziki Matamasi Hidanabagi Matamni Maramaduna Mahiroi Singna Matam Manghandana Wakhal Lausing Faringaida Mahimasing da Kanna Mai Onsin Batai Taksi Kaksi Khangna Chalabatada Afaba Miyoyama Oiba Ngamgani Haiki Kakwa Sarok Haibam, Laifrakpam Laikai Development Committee na Sinduna Ahumlak Suba Meritorious Award Yenthokpagi Thoram Kakwa Community Holapang Thokre. Thoram Maduda Minister Oiramba Okram Zoy, Langthabal Jila Parishad Member S. Ronel, Maibam Laikai Gram Panchayat ki Pradhan N.G. Kunjarani Susaruk Yaki. Class 10 amasung 12 ki magwang na fanglakpa mahiroi singda manamathum piduna pungning thogatki. Okram Zoyna Afaba mahiroi puthokna na ba aikhoi punamang na punna hona bagadabani tungi mirol haibasi hauziki mahiroi singda leire haiki. Oinam Nabakishorbu Chief Secretary dagi lokthokkiba thawong Lamphel Sanakaital Development Authority Awa Tengbang Loop amasung Sanakaital Nupi Kanglupna yaningdaba phongdoktuna wakan mifam sathakre. Issue asina leibak wathok oidringaida government na kumna khanthaduna miyamgi khangna thabak tawgadabani hairi. BJP na luchingba government asina thabak potharagadaba tha ani ahum khakta ngairaba mioi amada Chief Secretary ohenkhiba asima khwaidagi laibak thiba amadi yelhomi kannana ba hauriba ihau phagi tahanbani haina desamna phongdogi. Chief Secretary gi pham mitopta ohenba asina aikhogi yelhomi na lamdamasi ngakchari haibagi chawthokchabadu manghanbata natana mitop yaudana Lengak Sabang Ngamdaba Purup Ama Oina Uhalle, Government Asina, Yelhomi Singdagi, Mitoptana Hena Tazaba Tambagi Mamiyama Tarakpasi, Aikoi Punamaki Oina Laibak Tibani, Deligi Interesta, Lamdam Asigi, Mahut Siliba Lengak Pasing Amadi, Lengaki Wayal the State Kining Tambabu Sina Duna Kut Tinzinba Kudaktagi Lepadabani Haidi. Paugi Marathana Temba Bre Matangazari. Bhai Gurudas Group of Institutions Sangrur Punjab na students khudimaki ki imagination ki path discover tawbagi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro puthokpa institute ni Ngasidi suara jingge tu kari no tu ti cha musi kari yom sa sidi yo sida ni hai Masigi Yoshidi Tata Tisconi ne. Dudi Sanagi Mohut Yangness in Viandre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairabo upaidi Jolip syrup amasung capsule Amukana taramnok cheri makhataba pau Wangkai kenragi manung channa leiba Gaipunam Kabui Kul Ising Ichaw na maram oiraga July 3 dagi Kumalampakta leiba ISBT da Relief Center hangduna leiri Kul asigi mioi chamri ga tara rom center asida changjapam lauri government lanai loop amadi local MLA dagi mateng khara piraklabasu apikpa angang amadi ahal sing yaubana khudung sadaba kayamaru mayoknari village secretary G Athoina Kulda matam sangni ising tungsinduna leiriba asi Tiny Tot School manakta leiriba Kalbert asi Ubang amlaktabanani Mari Lainaba Authority na Kalbert asi matangga chanaba mongda sembi duna ising asi thuna senthokhinaba lambi thirabadi miyam na khulda mukchang duna leiba ngamgani hiramasida Mari Lainaba Authority na midyang changbiu hairi Naga turen ase sumaina apan ba ma leibagi akhoi masi yamna asawa ma leire masigi pot mafam se akhoi na kanna thijila kanda hariba akhoi Tiny Tot School ge
असे अखोई थोंग कन्वर्ट मसा ले मसीसिदा अखोई ड्रेन सेमनब कांदा फजना ड्रेन बदि साउना सेमनप अदबो थोंग दुगी मपा मक्तदा तोंखटपा मसुं खुजिनबा पिक्शनबा लेबा मरमना इसिंग से पुबा ngamnabage yamna asoba ma problem leire masini maram oina hojik dai maram madina akoina government side department concern authority natraga department concern department side akoina thamjani ma poside masi turen asi ising phajana senana ba palli ba hojik territories ko ni convert thong ase kra athuba matamda sembiyu Moirang Kampu Gram Panchayat ki manung da leiba aphaba mahiroi sing manamathum piduna pungning thogatpagi thoram khewa kaithel da leiba community hall da pangthokre thoram adu da pradhan Lorembam Indira Anand Higher Secondary School ki principal oiramba L Syam Sundar Cooperative Society da joint registrar oiramba A Benudar Susaruk Yakhi class 10 amati 12 ki mahiroi nifu humdoi da sel gi manapi ki pradhan L Indira na Gram Panchayat asida aphaba mahiroi puthokna bapandam da thoram asi pangthokpani haiki Thobal Police Commando Nanupi Police Yang na Waru Kok Awang Lekai da Thibu Humbagi Thabak Tathabada UNLF ki active member Mapare Hairi Police ki Piaro ki Cherola Mana Fagalaba Mio Esti Maming Mutum Sumila Chahi Kunmapan Apopa Irabot Waru Kok Awang Lekai Dagini Hairi Thobal Municipal Council ki Ward number 13 ki Manung San Leiba Thobal Tangjeng Lokol Lilong Rom dagi ko pali fawraga chensilak pa ising na thumjin kre masina maram boiraga ngayo pukri cha marom yauna Low pari chanirom ising na thunjin kre ising sithokpham khongnung government na yengsin bidaba maram na ising sithokpham ngamdabadagi matam sang ising ase tungsinduna leiragani hairi hiramasida lawmi singidama government ki maikai dagi khudaki oiba mateng pangbiu amaromda ward asigi kiam laitan bok masajid mapa amadi kiam wang mataba mapada handeki ichawna thobal turel gi longnambal senthakibadagi khudung thiningai oiba phibam da leire masina maram oiraga chathok chasinda Kudong Sadaba Kaya Marum Mayok Nare, Atuba Matamda, Longnambala Sisu, Mensin Binaba Councillor Timuzam Sangitana, Mari Lainabas Ningipuning Chinchili. Nambol Foizing, Kabok Lai Kaitel Dagi, Lautong, Pawagi Tidim Lambi, Ising Tumzin Badagi Chatok Sasinda, Town of Kudong Sadaba Mayok Nare, Foizing Awangi Mapam Ayamba, Ising Tumzin Badagi, Imai Wankalatuna, Kilometer Makairom Sang Balambi Esi, Pathok Tuna Ising Chenbani, Miyangi Kudong Tibatok Tanaba, Nambol, Traffic Police na section thorang locally. Kangpokpi district ke cycle kendra gi manung sanna leiriba Swalem Fai khul gi manakta cheliba kakmayai turel gi khungnung thenba maramna nong khajiktang chubaga akoipada leiriba lawpham kaya ising thungduna Mang bagi phibam da leire hairi turel asira sariba dam su kai kre turel nakna leiriba khulgi mafam kharasu leirai ninkhairakpa yabagi phibam da leire khul asigi chief James Wifi na dam asi chahi kunthra gi mamangda sakhibani chahi tara mukki mamangda amuk hana semjin khrabasu hojek sizinaba yadana leiri mari leinaba singna anauba dam ama sabibaga loinana turel gi khongnung asi tengthokpiu turel asigi kenel ama sarabadi lawfam sing kanba ngamgani Kullasida changnana ba turel gi mathakta sariba thong asisu ising isau lakpa matamda irai leirai kinthakibadagi akaiba lakpagi phibam da leire hiramasigi matangda su mari leinaba singna mijeng changbiu hairi 1970s da saramase 15 years back to the repairing di torapa adudi phajana changaina function tawdamina si khungi gallo gi se yam sokpanina si yam nungaite aduga si concern authority amana dam se khara thuna yengbiraga dam amasung aduga lobuk logi ising lo pham haibitare lokhong gi se phajana paka candle oina sabira adi khungi namak su yam phagini aduga makhada tariba lo mi sing su yam nungani ising lo pham gi su yam nungani Pandit Dindayal Upadhyaya ki chahi chama suba ningsing thoronggi saruk ama oina khunrak pam kendra gi mikhal gi BJP gi mirep oikhiba thangjam Mohendro gi yumda apunba mifama mapangthokre BJP khunrak pam mandal na senduna pangthokpa thoramaduda BJP Manipur Pradesh ki president oiramba S.S. Santi Kumar Secretary Organization P. Premananda BJP Mahila ki National Executive Member Meena khunrak pam Mahila President N.G. Nganbi susaruk yakhi T.S. Mohendro na Lakliba Panchayat Mikhal ki dama khunrak pam kendra da BJP na thabak paikhatpa haure haiki S.S. Santi Kumar na Pandit Dil Dayal gi wakhaldi lairaba khungangi lawmi tola taraba singbu yokhat pibani mahaki wakhalon sing aikhoina thabak oina pangthokna honagadabani haiki
ꯑꯩꯈꯣꯏꯅ ꯑꯃꯕꯨ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯈꯨꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯦꯁꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯂꯣꯟ ꯈꯟꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯅꯧꯅ IMCꯒꯤ ꯃꯦꯌꯔ ꯑꯣꯏꯔꯛꯂꯕ ꯑꯦꯜ ꯂꯣꯀꯦꯁꯣꯔ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ Naurem Harimatina Iba Manipuri Kubak Isai Mingthonba Lairik Ama Kongpal Iran Phamda Leiba Pechimayum Mandapta Phongkhre Thoramaduda Harimati Dance and Music President Dr. Khetri Kala Art and Culture Commissioner Oiramba P Bhorot amasung Dr. M Kriti Susaruk Yaki Lairik Asigi IBN Harimatina Matam Amanda Yamna Pamnaramba Kubak Isai Ngasigi Mirol na Khangna Dabagum Tongnarakliba Asi Kokhanaba Pandamda Lairik Asi Puthokpani Haiki Angom Laikai Amadi Thangnaba Laikai Singda Handaki Isawni Ising Thumjin Krabasing Ana Ayektagi Ngakthoknanaba Ayush Department Amadi World Club Angom Laikai na Sinduna Lemna Line Bagi Game Ama Wangkhai Angom Laikai Community Hall Pangthokre Thoromaduda Angang Yauna Mioi Kayamarum Layeng Bagaloinana Hidak Langthak Kaya Sulemna Piki Tarahai Youth Development Organization Amadi Muhammada Social Youth Club Hiang Thang Tarahai Konjilna Handaki Ichawna Awaba Taraba Lilong Amadi Wabagai Kendradagi Laktuna Hiang Thang Tarahai Konjilda Jangjapam Loduna Ladiba Singda Cheng Amadi Tumna Jingba Yentokre Thoromaduda BM Saha Club Ki Thopuba Sing Susaruk Yaki Government Ki Maikai Dagi Supiba Yaba Tengbangi Polam Sing Panghanbina Bapunim Singsili Kumbi Kendragi Manungda Leiba Laikhong Lokol Wangu Phumnom Wangu Tusam Wangu Thamna Pokpi Khazing Khombi Kaiten Pat Konsam Pat Napet Awang Turel Mapal Sai Lengang Tabina Singbagi Lokol Ising Thumjin Kibadagi Law Siba Yaksilapata Lawmi Singmi Painare Masigi Mathakta Wakokpi Kumbi Nongmai Khong Khordakna Chingbada Leiba Ngagi Farm Singsu Ising Pasilaktuna Thumjin Kre Awaba Taraba Ngami Amadi Lawmi Singi Yenglaga Mari Lainaba Authority na Miting Changbinaba Ichai Farmers Association na Phongdokli Atenba break amagam luxury Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se han basungdokpa product oibana calling zade taken day mapamil kali amadi amaga phajin beheli masi ayamba achauba government agency singna approve tawraba makhalgi TMT bar ni Saiji TMT bar Pinasia Coaching Center, the best and only trusted coaching center in Imphal. Pinasia Coaching Center gi oja singna exam gi sem saba matamda support tawbiki amasung mating yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oina bagi damaktadi Pinasia singna amata ngaraba coaching center ni. Miyamna center sida thajaba thambi. Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation come exam preparatory course for private candidate. For details contact Combined tutorial office Sagolban Morang Lerak Machin bus parking. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo oina hangdokjaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudongchaba matam ama yenglaga sanaba lakpiyu. Amukana taramnokchari makhataba pao. CMO Imphal East ki meeting makhada free mega health game ama Oriental Club Khongman Mangjil na sindana pangthokre. Handaki ichaw asina launa ganbalaina sing sandurokpadagi thingnanaba pandamda kem asi pangthokibani khongmangi akoibada leidiba laikai sing yauna mioi kayamarum layeng bagaloinana hidak langthak sing sulemna piki Urup Arabti Development Coordinating Committee na sinduna nongmagi oiba mayai kaba nisa thingbagi awareness program ama Arabti mayai laikai iraima imagi laibungda pangthokre thoromaduda Urup Arabti gi mena paibi madi club sing su saruk yaki Nupi Singhi Oiba, Firol Singhi Mapung Oiba Showroom, British Secrets Ngarang Thangal Kaithelda, Manipur Fire Service ki Director RK Memena Hangdokre, Thangjamungbi Rajkumari Uzayanina, Proprietor Oiba Showroom ni RK Memena Nupi Singna Masana Masabu Thabak Pijanaba Asigumba Showroom ama Hangdokpa se afaba khongthang ni haiki. Students Union of Kanglaipak ki Bisnupur District Committee Semkhre, Sanjya Oinambu President Kumarjit Oinambu General Secretary Oina Committee asi thopuna bakhankhe
लोइसिलकपदा मरुइबा पाउ अमुकन लग्बिरसी गवर्नमेंट की थबक तौरिबा एम्प्लॉयीज सिंगना मियाम की अपाम सिंग फंगहन्नबा अंगम थाकता होनगदबनी हाइना चीफ मिनिस्टर नोंथोंबम बिरेना फोंदोखरे अमदी मरी सुबा आसाम रेजिमेंट की हबिलदार अमा सखंगदबा सिंगना नोंमोइना कापतना हालमले मिंग ताबिरिबा सिंगबु अमुकन खरुमजरी